ꯑꯩꯈꯣꯏꯁꯦ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯁꯨꯃꯥꯏꯅ ꯉꯥꯛꯑꯒ ꯂꯧ ꯑꯗꯨꯝ ꯎꯈꯤꯑꯕ ꯑꯗꯨ ꯀꯨꯝꯁꯤꯁꯨ ꯎꯅꯕꯅ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯟꯅ ꯇꯧꯔꯒ ꯍꯣꯠꯅꯔ ꯈꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯕꯅꯤ ꯉꯁꯤꯁꯦ ꯈꯪꯍꯧꯗꯅ ꯃꯣꯏ ꯑꯁꯣꯝꯗꯒꯤ ꯃꯤ ꯈꯔ ꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯅꯤꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯔꯁꯟ ꯊꯧꯔꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯏꯌꯥꯝꯕ ꯁꯤꯗ ꯂꯩꯕ ꯏꯌꯥꯝꯕ ꯑꯅꯤꯁꯤꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯧꯖꯤꯜꯂꯒ ꯈꯣꯏꯕ ꯍꯧꯔꯀꯥꯟꯗ ꯃꯣꯏꯁꯤ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯔ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯃꯣꯏ ꯕꯤ ꯑꯦꯁ ꯑꯦꯐ ꯈꯔ ꯁꯟꯇ꯭ꯔꯤ ꯇꯥꯕꯤꯌꯣꯅ ꯍꯥꯏ ꯕꯤ ꯑꯦꯁ ꯑꯦꯐꯇꯨ ꯃꯣꯏꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯃꯣꯏꯅ ꯇꯧꯔꯛꯄ ꯑꯦꯛꯁꯟꯗꯨꯗ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯅꯤꯅ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯊꯝꯃꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯊꯧꯗꯣꯛꯑꯒ ꯑꯩꯈꯣꯏ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯀꯧꯔꯒ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂ ꯃꯣꯏꯁꯨ ꯑꯁꯣꯝꯗ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯂꯩꯔꯤꯕ ꯕꯤ ꯑꯦꯁ ꯑꯦꯐꯁꯤꯡꯅ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯒꯗ꯭ꯔꯥꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯝꯕꯅꯦ ꯑꯗꯒꯤ ꯃꯈꯥ ꯇꯥ ꯃꯣꯏꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯇꯧꯅ ꯃꯣꯏꯁꯨ ꯉꯁꯥꯏꯒꯤ ꯑꯁꯣꯝꯒꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯃꯑꯣꯡ ꯇꯧꯔꯦ ꯄꯨꯈ꯭ꯔꯤꯔꯣꯝ ꯁꯥꯏꯠꯇꯒꯤ ꯑꯗꯩꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯀꯧꯔꯦ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯪꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯆꯪꯁꯤꯟꯅꯔꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯦ ꯑꯗꯒꯤ ꯅꯨꯡ ꯊꯣꯝꯅꯔꯦ ꯅꯥꯎꯔꯤ ꯀꯥꯞꯊꯅꯔꯦ ꯀꯥꯞꯊꯅ ꯃꯇꯝꯗ ꯑꯗꯩꯗꯤ ꯃꯣꯏꯅ ꯍꯥꯏꯔꯦ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯆꯪꯅꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯖꯒꯥꯅꯤ ꯆꯪꯗꯦ ꯌꯥꯔꯣꯏ ꯍꯥꯏ ꯃꯣꯏꯅ ꯍꯥꯏ ꯅꯣꯏꯒꯤ ꯖꯒꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯉꯝꯗꯅ ꯆꯪꯁꯤꯜꯂꯕꯗ ꯃꯣꯏ ꯅꯥꯎꯔꯤ ꯀꯥꯞꯄꯦ ꯁꯤ ꯅꯥꯎꯔꯤ ꯀꯥꯞꯄꯒ ꯁꯤ ꯒꯥꯔꯤꯗ ꯄꯥꯜꯂꯦ ꯅꯥꯎꯔꯤꯅꯁꯨ ꯑꯗꯩꯗ ꯑꯩ ꯏꯁꯥ ꯁꯨꯃꯥꯏꯅ ꯂꯩꯕꯗ ꯒꯤꯌꯥꯔ ꯂꯤꯚꯔꯁꯨ ꯄꯥꯏꯔ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯩꯗ ꯃꯣꯏꯅ ꯅꯥꯎꯔꯤ ꯀꯥꯞꯁꯤꯜꯂꯛꯄꯗꯩꯅ ꯇꯧꯐꯝ ꯈꯪꯗꯅ ꯒꯥꯔꯤꯁꯦ ꯂꯩꯊꯣꯛꯑ ꯈꯥꯝꯃꯒ ꯂꯩꯔꯤꯉꯩꯗꯨꯗ ꯈꯤꯇꯪ ꯍꯟꯇꯣꯛꯑꯝꯃ ꯂꯩꯗ ꯃꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯕ꯭ꯔꯥ ꯁꯤ ꯑꯥꯔ ꯄꯤ ꯑꯩꯁꯨ ꯃꯗꯨꯗ ꯀꯥꯎꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯉꯩꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂ ꯑꯃꯨꯛ ꯈꯣꯏꯔꯁꯤꯅ ꯈꯣꯏꯕ ꯆꯪꯁꯤꯜꯂꯒ ꯃꯥꯅ AK-47 ꯄꯥꯏꯔ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯒ ꯀꯥꯞꯀꯅꯤꯅ ꯁꯤꯕꯥꯏꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯁꯤ ꯑꯥꯔ ꯄꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯃꯗꯨꯃꯗꯤ ꯕꯤ ꯑꯦꯁ ꯑꯦꯐꯇꯤ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔ ꯆꯦꯟꯁꯤꯜꯂ ꯑꯩꯉꯣꯟꯗ AK-ꯗꯨ ꯄꯥꯏꯁꯤꯜꯂꯒ ꯃꯥ ꯀꯛꯇꯧꯔ ꯆꯦꯟꯁꯤꯜꯂ ꯑꯩꯉꯣꯟꯗ ꯀꯥꯞꯀꯦ ꯇꯧꯋꯦ ꯑꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨ ꯇꯧꯕ ꯌꯥꯗꯅ ꯐꯥꯅ ꯄꯨꯅ ꯇꯧꯅꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯒꯥꯔꯤ ꯑꯃꯨꯛ ꯍꯟꯇꯣꯔꯛꯑꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯏꯔꯁꯦ ꯑꯩꯈꯣꯏ ꯈꯣꯏꯗ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏ ꯈꯣꯏ ꯑꯩꯈꯣꯏ ꯉꯝꯗꯅ ꯃꯣꯏꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯦꯟꯖꯟꯕꯁꯨ ꯌꯥꯔꯣꯏ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝꯅ ꯉꯁꯤꯁꯨ ꯂꯥꯛꯄꯤꯔꯤ ꯂꯥꯛꯄꯕꯨꯗꯤ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯁꯨ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯊꯣꯡꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯍꯥꯏꯖꯕ ꯍꯧꯖꯤꯛ ꯃꯣꯏꯁꯤꯗ ꯁꯤꯕꯥꯏ ꯊꯝꯃꯤ ꯕ꯭ꯔꯤꯒꯦꯗ ꯁꯥꯕ ꯂꯣꯏꯔꯒ ꯁꯤꯗ ꯂꯩꯔꯤꯕ ꯁꯟꯇ꯭ꯔꯤ ꯄꯣꯠꯁꯦ ꯈꯔꯁꯤꯅ ꯃꯤ ꯈꯔ ꯑꯁꯤꯗ ꯂꯣꯏꯔꯤꯕ ꯄꯣꯠꯁꯤꯗꯁꯨ ꯁꯤꯕꯥꯏ ꯑꯝꯇ ꯊꯥꯖꯤꯟꯕꯤꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯃꯣꯏꯁꯦ ꯊꯥꯖꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯃꯁꯤꯗ ꯕꯪꯀꯔ ꯑꯝꯇꯪ ꯁꯥꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕ ꯍꯥꯏꯕꯅꯤ ꯉꯁꯤꯐꯥꯎꯕ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯂꯤꯒꯤ ꯁ꯭ꯀꯨꯜꯗ ꯈꯔ ꯊꯝꯃꯦ ꯑꯁꯤꯗ ꯎꯔꯤꯕꯁꯤꯗ ꯃꯣꯏ ꯁꯤꯕꯥꯏ ꯈꯔ ꯊꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯃꯔꯛꯁꯦ ꯐ꯭ꯔꯤ ꯑꯗꯨꯝ ꯃꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯏꯌꯥ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯒꯤ ꯃꯑꯣꯡ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯁꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯊꯣꯛꯍꯟꯗꯅꯕ ꯉꯁꯤ ꯊꯣꯛꯅꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯅꯔꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯝ ꯌꯥꯎꯅꯅꯤ ꯑꯗꯨꯅ ꯃꯁꯤꯃꯇꯪꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤꯃꯇꯪ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯅꯤ ꯈꯪꯗꯦ ꯑꯉꯝꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯊꯨꯕꯗ ꯂꯩꯔꯤꯕ ꯁꯤꯕꯥꯏꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯃꯊꯧꯁꯤꯅ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯈꯤꯇꯪ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯍꯟꯕꯤꯕ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯎꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯅ ꯑꯩꯅ ꯑꯗꯨꯒ ꯉꯁꯥꯏ ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯩꯗꯅ ꯃꯣꯏꯁꯤ ꯃꯐꯝꯗ ꯇꯛꯊꯣꯛꯄꯤꯅꯕꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯁꯦ ꯍꯥꯏꯖꯔꯕꯅꯤ ꯁꯔꯀꯥꯔꯗꯁꯨ ꯐꯅꯌꯥꯝ ꯍꯥꯏꯔꯦ ꯇꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯝꯇ ꯂꯦꯡꯕ ꯌꯥꯗꯦ ꯇꯧꯕ ꯌꯥꯔꯣꯏꯅ ꯈꯨꯠꯂꯥꯏ ꯅꯨꯡꯉꯥꯏ ꯂꯩꯔꯝꯕ ꯑꯔꯥꯝꯕꯥꯏ ꯈꯔ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕꯗꯨꯁꯨ ꯑꯝꯇ ꯂꯩꯕ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯝꯇ ꯂꯩꯍꯟꯗ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯃꯣꯏꯒꯤꯗꯤ ꯁꯤꯗ ꯏꯅꯛ ꯅꯛꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯂꯧ ꯈꯣꯏꯔꯤꯁꯤ ꯃꯣꯏ ꯑꯩꯈꯣꯏꯒꯤꯁꯦ 50 ꯃꯤꯇꯔ ꯐꯥꯅꯗ꯭ꯔꯦ ꯁꯤ ꯂꯩꯁꯦ ꯃꯣꯏꯗ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯃꯣꯏꯗ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯋꯦ ꯑꯁꯤꯃꯇꯪ ꯇꯛꯊꯣꯛꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯁꯥꯟꯇꯤ ꯑꯣꯏꯅꯤ ꯍꯥꯏꯔꯕꯅꯤ ꯃꯣꯏꯒꯤꯗꯤ ꯁꯨꯡꯇꯛ ꯇꯛꯊꯣꯛ ꯃꯣꯏꯒꯤꯅ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯑꯣꯄꯟꯂꯤꯅ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯩꯍꯟꯕꯒꯤ ꯃꯑꯣꯡꯗ ꯊꯝꯃꯦ ꯑꯩꯈꯣꯏꯒꯤꯅ ꯈꯨꯠ ꯄꯨꯟꯁꯤꯜꯂ ꯊꯝꯕ ꯃꯣꯏꯒꯤꯅ ꯊꯥꯗꯣꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯕ ꯁꯤꯕꯥꯏꯃꯛꯇꯨꯁꯨ ꯃꯥꯅ ꯂꯥꯛꯑ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯃꯣꯏꯁꯨ ꯏꯟꯁꯤꯟꯈ꯭ꯔ ꯑꯩꯈꯣꯏ ꯏꯟꯁꯤꯟꯈ꯭ꯔ ꯗ꯭ꯔꯥꯏꯚꯔ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯅ AK ꯀꯛ ꯇꯧꯔ ꯀꯥꯞꯀꯅꯤꯒ ꯇꯧꯕꯗꯨꯗꯤ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯗꯦ ꯃꯁꯤꯃꯇꯪꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯨꯖꯔꯤꯕꯁꯦ ꯃꯤꯌꯥꯝꯒꯤꯅꯤ ꯁꯤ ꯂꯧꯁꯦ ꯑꯩꯈꯣꯏ ꯆꯍꯤꯁꯤꯒꯤ ꯆꯥꯅꯕꯒꯤꯅ ꯑꯩꯈꯣꯏ ꯁꯤ ꯅꯠꯇꯅ ꯊꯕꯛꯁꯨ ꯂꯩꯇꯦ ꯃꯇꯝꯁꯤꯗ ꯎꯍꯧꯗ꯭ꯔꯒꯗꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯎꯍꯧꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯈꯣꯏꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯈꯣꯏꯕ ꯍꯥꯏꯁꯤ ꯁꯤ ꯂꯧꯍꯣꯟ ꯍꯥꯞꯍꯧꯗ꯭ꯔꯗꯤ ꯈꯣꯏꯕ ꯌꯥꯔꯔꯣꯏꯕ ꯑꯗꯣ ꯂꯧꯍꯣꯟ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯪꯉꯛꯄꯅꯦꯕ ꯑꯗꯣ ꯏꯁꯥꯒꯤ ꯂꯧꯒꯤ ꯁꯤꯗ ꯂꯩꯔꯤ ꯁꯤꯗꯩ ꯎꯔꯤꯕ ꯁꯤꯁꯨ ꯍꯧꯖꯤꯛ ꯈꯣꯏꯔꯤꯁꯤ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤꯒꯤ ꯂꯧꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯏꯗꯕꯤꯗ ꯃꯤꯒꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯛꯁꯤ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯦꯅ ꯃꯣꯏ ꯍꯥꯟꯅ ꯈꯣꯏꯔꯛꯏꯅꯤ ꯑꯗ ꯂꯩꯔꯤꯕ ꯁꯤꯕꯥꯏꯁꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ BSF ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯧꯊꯣꯛꯍꯟꯅꯤꯡꯉꯤ BSF ꯅꯠꯇ꯭ꯔꯒ CRPꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯑꯃ ꯁꯦꯀꯨꯔꯤꯇꯤ ꯄꯣꯁ ꯑꯃ ꯊꯝꯍꯟꯅꯤꯡꯉꯤ ꯌꯥꯏ